Hello guys, welcome to my channel. Ngꯁꯤꯗꯤ ꯈꯪꯒꯥꯝ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦꯀꯣ. ꯑꯗꯩ ꯀꯥꯡꯉꯧꯁꯨ ꯌꯥꯎꯔꯦ. ꯀꯥꯡꯉꯧꯁꯦ ꯎꯆꯤꯅꯥꯁꯨ ꯌꯥꯎꯔꯦ. ꯑꯗꯒꯤ ꯑꯈꯥꯕꯁꯨ ꯌꯥꯎꯔꯦꯀꯣ. ꯑꯗꯨꯒ ꯁꯤꯡꯖꯨꯁꯨ ꯌꯥꯎꯔꯦ. ꯑꯗꯨꯒ ꯀꯣꯠꯅꯕ ꯆꯤꯡꯒꯣꯡ ꯂꯩ ꯍꯥꯏꯕ ꯀꯩꯅꯣ ꯉꯁꯤꯁꯨ ꯌꯥꯎꯔꯦꯀꯣ. ꯑꯗꯨꯒ ꯆꯝꯊꯣꯡ ꯈꯔꯒ ꯑꯗꯒꯤ ꯄꯥꯐꯣꯔꯁꯨ ꯌꯥꯎꯔꯦꯀꯣ. ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯄꯨꯟꯅ ꯆꯥꯕ ꯍꯧꯖꯔꯒꯦ, ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯔꯒꯦ. ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤ. ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯑꯩ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄ ꯍꯪꯒꯥꯝꯅꯦ. ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ. ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯦ. ꯍꯥꯎꯋꯦ. ꯎꯆꯤꯅꯥ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ. ꯍꯥꯎꯗꯣꯏꯅꯤ ꯍꯥꯎꯋꯦ. ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯆꯤꯡꯒꯣꯡꯂꯩ. ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ. ꯑꯗꯣ ꯍꯪꯒꯥꯝ ꯃꯇꯝꯁꯦ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦꯅꯦ. ꯌꯧꯕꯨ ꯌꯧꯔꯦ. ꯍꯪꯒꯥꯝ ꯂꯣꯏꯔꯦ. ꯍꯪꯒꯥꯝ ꯆꯥ ꯐꯪꯗꯦ. ꯍꯪꯒꯥꯝꯁꯦ ꯈꯔ ꯉꯟꯅ ꯊꯥꯕ ꯍꯪꯒꯥꯝꯅꯦ. ꯍꯧꯖꯤꯛꯇꯤ ꯆꯥ ꯐꯪꯉꯦ.
Chặt ôi tiêm này, ôi liền. Cái đồ ngon nha. Món này sao thế hả? Hấp không cái hậu ấy. Mà không qua mà. Ngắt thôi mấy cả hả? Yang sida sabi senjadina do yang laga sa ta tau da bi to sen bidam ko do yang sida matang di damuk yang ngai sen yang sida senjada bye.